आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Thaubalal amadi Churachandpur jillada BSc Nursing College hangnaba Rajya Sarkarna ayaba pikre Jenims ki MBBS amadi BDS ki undergraduate intern tawriba mahiroi thagi stipend rupa 15,000 da hengatpada su ayaba pikre Security Force na WY tablet package satruk Technopal jilladagi fare amasung Manipur State Museum lingkhatkibagi 53 suba kumon thauram ngasi Manipur State Museum ki complex ta pangthoklagani Rajyapal Ajay Kumar Bhala saruk yagani Thaubal amadi Churachandpur jillada BSc Nursing College hangnabagi ayaba Governor in Council na pikre Rajyagi Health and Family Welfare gi Commissioner kam Secretary na thokpa cherol amada hai Governor in Council na Churachandpur amadi Thaubal jillada BSc Nursing College amamam hangnaba ayaba pikhibani haiba college sing asi Nursing Service ki saukhatharangi damak paikhatpa Central Sector Scheme gi makhada hangadabani loinana Central Sponsor Scheme ama oiriba Augmenting Nursing Education Establishment of New Colleges of Nursing co-located with Medical College ki makhada su atopa BSc Nursing College ama Churachandpur jillada linkhalagani serola sina makhata na hai Rajya Sarkar ki senthang makhada GNM Nursing School anisu Thaubal amadi Churachandpur jillada hangdoklagani haujik Rajya sida GNM School taramari leibagi manungda Sarkar gi ani khaktamak oiri School taramari asida seat capacity 138 oiri adubu sahi khudingi oina mahiroi chanipan hena GNM Nursing tamnaba darkhas pisilakli loinana Rajya sigi oina BSc Nursing College taruk leibagi manungda Sarkar gi ani ni makhoi gi seat capacity asitu satruk tarani adubu sahi amada BSc Nursing tamnabagi damak darkhas tharakpa mahiroi singi masingdi lising ama satruk heli asigumba awatpa kayasi anoba hangdokadariba nursing institute sing asina menkhat pangamlagani amaromda mifam aduna Jenims ki MBBS amadi BDS ki undergraduate intern tawriba mahiroi singi thagi stipend rupa 15,000 da hengatpada su ayaba pikre stipend asi hana rupa 15,500 oirambani masida sunatana Jenims ki multidisciplinary research unit semgatnabagi damak anoba staff lawbuda su Governor in Council na ayaba pikre Masi Health and Family Welfare Mantraloy gi makhada leiba Development of Infrastructure for Promotion of Health Research Scheme gi senthang makhada sengwitkadabani Security Force na yamlaba WY tablet Technopal jilla gi sitadagi Technopal phawgi lambidagi fare Manipur Police Control Room na thokpa cherol man hai ngarang Security Force na sathakhiba operation da hairiba mafam sidagi WY tablet lakh ama 10,000 rom yauba packet chatuk rom phangbangam khibani hariba tablet asi Kenbo bike amada haptuna hundoklambadagi phabani polam sing asiga loinana gari asi lokhatuna thamlaba matung hauji gari asi kanana thorokpano haibagi mtangda thijinbagi thabak haure serol sin makata na hai Rajya sida miyamdagi namduna sel khaiba amadi atai ain kaiba thabak thoram kya da senaba miyoising phanabagi damak Security Force na tongan ba mafam singda thiba humbagi thabak leptana sathari ngarang chathakhiba operation da aina thingkraba lalholup RPF PLA gi lieutenant ama Thaubal jilla dagi fare mahak nongpok sekmai police station na konba ukhong sangmai lekai dagi fakhibani mahak miyam dagi maru oina Thaubal jilla da leiriba sarkar gi karmachari singdagi club amadi school singdagi namduna sel khaibada chenaba miyoini hairi amaromda nongmuda tangai fadana sangba polam sing puba gari sing security gi akanba sexual thoranga loinana Imphal tamna pusilapagi thabusu leptana sathari haina serol sin makhatari ngarang National Highway 38 Imphal jiribam lambida pochai puba gari 594 Imphal tamna sanglakre makhataba gari sathok sasinda apanba thoktanaba security gi convoy sing tongan ba mafam singda saithoktuna leiri hairi Manipur State Museum lingkhatkibagi 53 suba kumon thorang masi Imphal da leba Manipur State Museum gi complex ta pangthoklagani thoram asida Manipur gi Rajyapal Ajay Kumar Bhala saruk yagani thoram asigi saruk amo oina Seva Parba 2015 su pangthokani Manipur State Museum na sahi 53 surukpaga loinana museum asigi thoidok hendokpa polam kya utpagi exhibition ama su pangthokani exhibition asi Hiyang Hirel Sana amadi museum asida leiriba tangna uba phangba polam singde yumpham oiraga pangthokadabani exhibition asi miyamgi yengduna hayang nungthil phawba chathagani thoram asida Hiyang Hirel of Surachan Maharaj A Living Legacy of Manipur's Heritage haiba lairik amasu phongani
Indian Medical Association Manipur State Branch na laukthokibagi matung ina ngasi Manipur da leiriba tongan ba hospital sing thabak lepagi khongjang haukre. Regional Institute of Medical Sciences RIMS Imphal da handak ikui da na misi mina thokiba amadi maduda khoisaunarba miyamna Dr. Phuchaibagi thawong chatharakraba matungda RIMS ki doctor sing na thabak lepagi khongjang asi su changsili. Masina maram oiduna OPD emergency routine OT amadi PME servicing lepkhibadagi anabasing da sauna khudong sadaba mayoknare. Dr. Phukibagi thawong adubu Association asina kana yaningdaba phongdokpaga loinana ngasi yuk pung 3 tagi hauduna hayang ayuk pung 3 phawba thabak lepagi khongjang changsinbani. Amaromda Teachers and Medical Officers Association na changsilakpa thabak lepagi khongjang handokpagi wafam leitri. Dr. Furamba aduda senaba miyoi phaduna serak pidrabadi khongjang hankhiroi hairi. Athwan abonmai leikhidabagi Mari suba kumon thoram ngarang Imphal Wezilagi tarungda leiba Athwan abonmai Memorial Park ta pangthokre. Athwan abonmai Memorial Park Committee na sinduna pangthokkiba thormaduda Zeliarong Civil Organization amadi imung manung sing saruk yakhi. Mahausadagi lejaramba chanabi sing nonggi mangsilakpa amadi mapalamgi chanabi kya pusilakpa sigi matangda inat yokhat lupna mamang sahida phamkiba mifamna lawkiba warep sing adubu thabak ta onthoknabagi damak ngarang Ningthaukhong Bazar da miyanggi oiba mifam ama pangthokre. Ningthaukhong Protection Committee na sinduna pangthokkiba mifam aduda hanagi leijaramliba aikhogi chanabising kaihendanaba khudaktagi hotnaba haina amata oina yanakhi. Nation First @75 campaign gi manung chana Biksit Bharat Biksit Manipur gi thauram ngasi Imphal jila gi Sawambung Community Hall la pangthoklagani. Saksam Anganwadi amadi Posan 2.0 gi makhada ICDS Project Imphal isna sinduna pangthokadoriba thauram asida Rajya gi Social Welfare Bibha ki Secretary Robert Singh Khetrimayum Bibha asigi Director Anna Arambam amadi Imphal jila gi Deputy Commissioner Dr. Nibedita Lairalakpam saruk yagani. Thauramadu Ek Per Ma ke naam ki makhada uchara sing thagani hairi. Tabiriba pause Akashvani Imphal dagini. Bharat Sarkar amasung Asian Development Bank ki marakta Assam ki Guwahati amasung Rajya dugi jila taruk ki headquarter singda aingasagi khal kahendana thamnaba amasung sahar gi lamda khudongchaba hena pinaba pandamda $1 million sama kun manga gi senthang pinaba yanakre. Project asina Assam gi miyoi lakh 3,000 henbada meter yauba water supply amasung water management system phagarhalagani. Masida natana sahar gi lamda capacity building amasung institutional reforms ki khuthangda lengak sasangi thabak hena phagarhanaba pandam thamli. Ngasi phongba pause singi maruba pausingi damak haujik Waikhom Chitradhani leire. Chitradhani Thagachari Nganthoi Medical and Nursing Education da khumang chausinaba warep kaya lawkhre BSc Nursing College ani hangdokpa stipend hengat nabagi warep yauri haiba pausi puknafamgi ahan headline tawre. RIMS ki wathok layang bagi thabak leplaga wakat khongjang changsinkhre haina banner headline tawre. Dr. da khut thabiganu Dr. Singh na mathau da hanjin biyo haiba RIMS ki director gi appeal su Sanga Express Manipur edition gi headline tawri. RIMS ki director RIMS ki society ka samnadabagi mami chawna tare health directorate na inquiry committee semduna miyamna thajagadaba report puthokpa mathau tai haiba Dr. Yanglem Mohen gi wafam naharol gi thaudang gi anchor kalam da fongli gan female da YFPHR na RIMS ki doctor amade administrator singi mathakta disciplinary action lawnanaba dabi tawri haina headline tawri. Tamenglong Times ta senior consultant ama furambaga mari lenana chathakiba Dr. Singi ihaugi matang da fongli pawasi Manipur Mail da su ahan headline tawduna fongli. Sanga Express English edition da RIMS ki wathok asigi matang da special investigation team da thizil hannaba MLA Joy Kishan na Rajyapal da appeal tawkibagi paw ahan balamai da fongle. People's Chronicle da Mera Chaural hobagi thorom pangthokibagi paw anchor kalam da fongli. Huyalan pawda poirei pat ofamgi laupari lising ama chanipan rom ising manung da laikhre habagi paw fongli Nganthoi. Thagachari Chitradhani aroibada maroiba paw amuk hanna Thaubal amadi Churachandpur jila da BSc Nursing College hangnaba Rajya Sarkar na ayaba pikre. Jenims ki MBBS amadi BDS ki undergraduate intern tawriba mahiroi singi thagi stipend lupa 15,000 da hengatpada su ayaba pikre. Security Force na WY tablet package satruk Teknopal jila dagi fare amasung Manipur State Museum lingkhatkibagi 53 suba kumon thorang asi Manipur State Museum gi complex ta pangthoklagani. Rajyapal Ajay Kumar Bhala saruk yagani. Paulo Jare